Manipur da tha ahum hena chatharakliba kanglukki rang asi loisenaba Kuki militant singda phongna mateng pangliba Assam Rifles sing Manipur dagi lawthau haina BJP Manipur Pradesh yauna miyamna center da akanba wafam thamlabasu ngasi Kuki ki MLA tarana Manipur da leriba Assam Rifles sing lawthokpiganu hiramasida akanba minyang changbiyu haina Prime Minister Narendra Modi da Memorandum Pisinkhre ngasi Kuki ki MLA tarana Prime Minister da Pisinkhre Memorandum aduda yauriba singdi Assam Rifles sing asi aikhogi Imalebak India asibu ngakseliba khwaidigi liraba security force amani Bharat na ningkha tamdringai mamang amasung ningkha tamkhraba matungda Assam Rifles na leibak manunggi oina amasung mapalgi oina ngaksenduna lakliba asi mipum khudingmakna khangnaraba ngaktani hauze Assam Rifles na Manipur gi irang lakshinanaba Central Force singa punna thabak tawminari makoina leibak asigidamak kathokliba amasung piriba contribution singthaningai ni hairaduna Manipur dagi Assam Rifles Louthoktanaba Kuki MLA taragi maikaidigi Prime Minister gi pukning chingsili Assam Rifles na santi hanjilaknaba hotnariba asida maitai singna Assam Rifles pu maral siriba asi maram chade karigumba Assam Rifles lawthokpa tarabadi tribal singi safety amasung security da yamna chauna chaitheng mayoknagani state force sing asisu center na control tawbiyu haiba warol sing memorandum aduda yauri